ꯏꯄꯦꯛ ꯇꯤꯚꯤ ꯅ꯭ꯌꯨꯁꯅ ꯑꯗꯣꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯁꯦꯟꯇꯔꯗ ꯕꯤꯖꯦꯄꯤꯅ ꯂꯨꯆꯤꯡꯕ NDAꯒꯤ ꯁꯤꯠ ꯃꯁꯤꯡ ꯀꯥ ꯍꯦꯟꯅ ꯐꯪꯒꯅꯤ ꯍꯥꯏꯅ ꯄꯥꯟꯗꯔꯝꯕ ꯑꯗꯨꯃꯗꯤ ꯑꯔꯥꯟꯕ ꯑꯣꯏꯈ꯭ꯔꯦ꯫ ꯀꯪꯒ꯭ꯔꯦꯁꯀ ꯆꯠꯃꯤꯟꯅꯔꯤꯕ ꯏꯟꯗꯤꯌꯥ ꯕ꯭ꯂꯣꯛꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯈꯤ꯫ ꯂꯩꯕꯥꯛꯁꯤꯗ ꯑꯣꯏꯔꯤꯕ ꯑꯃꯗꯤ ꯑꯣꯏꯔꯛꯂꯤꯕ ꯔꯥꯖꯅꯤꯇꯤꯒꯤ ꯐꯤꯕꯝ ꯑꯁꯤ ꯌꯦꯡꯂꯒ ꯀꯪꯒ꯭ꯔꯦꯁ ꯂꯨꯆꯤꯡꯕꯤ ꯁꯣꯅꯤꯌꯥ ꯒꯥꯟꯙꯤꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯋꯥꯐꯝ ꯑꯦꯛꯖꯤꯠ ꯄꯣꯜꯅ ꯄꯤꯔꯤꯕ ꯔꯤꯖꯜ ꯑꯗꯨꯒ ꯚꯣꯠ ꯍꯩꯗꯣꯔꯛꯄꯗ ꯐꯪꯂꯛꯀꯗꯕ ꯔꯤꯖꯜ ꯑꯗꯨꯒ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯦꯠꯅꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯃꯥꯡꯖꯧꯅꯅ ꯐꯣꯡꯗꯣꯛꯄ ꯂꯩꯈ꯭ꯔꯕꯅꯤ꯫ ꯀꯔꯤꯒꯤꯗꯃꯛꯇ ꯆꯍꯤ 10 ꯆꯨꯞꯅ ꯁꯥꯁꯟ ꯇꯧꯗꯨꯅ ꯂꯥꯛꯈ꯭ꯔꯕ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯂꯨꯆꯤꯡꯕ NDA ꯒꯕꯔꯟꯃꯦꯟꯠꯅ ꯈꯪꯍꯧꯗꯅ ꯃꯔꯥꯏ ꯆꯥꯏꯊꯔꯛꯈꯤꯕꯅꯣ? ꯃꯁꯤꯒꯤ ꯏꯔꯣꯏꯅꯅ ꯂꯣꯛ ꯁꯚꯥ ꯁꯤꯠ ꯑꯅꯤꯈꯛ ꯂꯩꯕ ꯃꯅꯤꯄꯨꯔꯗꯁꯨ ꯀꯔꯤꯒꯤꯗꯃꯛꯇ BJP ꯑꯃꯗꯤ ꯃꯍꯥꯛꯀ ꯆꯠꯃꯤꯟꯅꯔꯤꯕ ꯄꯥꯔꯇꯤꯁꯤꯡꯅ ꯌꯥꯝꯅ ꯆꯥꯎꯅ ꯃꯥꯏꯊꯤꯔꯛꯂꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯔꯝ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯀꯟꯇꯦꯛꯁꯇ ꯄꯨꯁꯤꯜꯂꯛꯄ ꯇꯥꯔꯒꯁꯨ ꯑꯥꯎꯇꯔꯗ BJPꯅ ꯁꯧꯒꯠꯄ NPFꯀꯤ ꯃꯤꯔꯦꯞꯇ ꯀꯔꯤꯒꯤꯗꯃꯛꯇ ꯆꯥꯎꯅ ꯃꯥꯏꯊꯤꯔꯤꯕꯅꯣ? NPFꯀꯤ ꯀꯦꯟꯗꯤꯗꯦꯠꯅ ꯆꯥꯎꯅ ꯃꯥꯏꯊꯤꯕꯒꯤ ꯃꯔꯝ ꯔꯥꯖꯅꯤꯇꯤꯒꯤ ꯄꯨꯛꯂꯤ ꯄꯥꯏꯔꯒ ꯀꯨꯞꯅ ꯅꯩꯅꯔꯤꯕ ꯀꯥꯡꯕꯨꯅ ꯄꯤꯕ ꯃꯈꯣꯏꯒꯤ ꯃꯠꯇ ꯍꯟꯗꯛ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯈꯜ ꯑꯗꯨꯗ ꯑꯥꯎꯇꯔꯗ ꯀꯨꯀꯤꯒꯤ ꯃꯤꯔꯦꯞ ꯑꯃꯠꯇ ꯊꯥꯒꯠꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯀꯨꯀꯤꯁꯤꯡꯅꯗꯤ ꯀꯪꯒ꯭ꯔꯦꯁꯀꯤ ꯃꯤꯔꯦꯞꯇ ꯐꯣꯡꯅ ꯁꯧꯒꯠꯇꯨꯅ ꯄꯥꯛꯇꯛꯅꯅ ꯚꯣꯠ ꯄꯤꯈꯤ꯫ ꯀꯔꯤꯒꯤꯗꯃꯛꯇ ꯀꯨꯀꯤꯁꯤꯡꯅ ꯀꯪꯒ꯭ꯔꯦꯁꯀꯤ ꯃꯤꯔꯦꯞꯇ ꯚꯣꯠ ꯄꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯁꯤꯗꯅꯤ ꯂꯥꯛꯂꯤꯕ ꯋꯥꯐꯝꯗꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔ N. ꯕꯤꯔꯦꯟꯅ ꯂꯨꯆꯤꯡꯕ BJPꯒꯤ ꯂꯩꯉꯥꯛ ꯑꯁꯤ ꯀꯨꯀꯤꯁꯤꯡꯅ ꯌꯥꯅꯤꯡꯗꯦ꯫ ꯃꯔꯨꯑꯣꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ N. ꯕꯤꯔꯦꯟꯕꯨ ꯀꯨꯀꯤꯁꯤꯡꯅ ꯌꯦꯛꯅꯕꯅꯤ ꯍꯥꯏꯅ ꯂꯧꯏ꯫ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯂꯣꯛ ꯁꯚꯥ ꯃꯤꯈꯜꯗ ꯂꯥꯛꯄꯁꯤꯗ N. ꯕꯤꯔꯦꯟꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯃꯊꯛꯇ ꯆꯥꯎꯅ ꯂꯃꯟ ꯈꯨꯝꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯂꯥꯛꯂꯦ ꯈꯟꯕꯗꯒꯤ BJPꯒꯤ ꯆꯠꯃꯤꯟꯅꯔꯤꯕ ꯄꯥꯔꯇꯤ NPFꯄꯨ ꯃꯥꯏꯊꯤꯕ ꯄꯤꯅꯕꯒꯤꯗꯃꯛ ꯀꯪꯒ꯭ꯔꯦꯁ ꯃꯤꯔꯦꯞꯇ ꯀꯨꯀꯤꯁꯤꯡꯅ ꯄꯥꯛꯇꯛꯅꯅ ꯁꯧꯒꯠꯈꯤꯕꯅꯤ ꯍꯥꯏꯅ ꯂꯧꯅꯩ꯫ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯃꯊꯛꯇ ꯀꯨꯀꯤ MLA ꯃꯤꯅꯤꯁꯇꯔꯁꯤꯡꯁꯨ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯐꯣꯡꯅ ꯂꯦꯞꯄꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀ ꯁꯝꯅꯔꯔꯣꯏ ꯍꯥꯏꯗꯨꯅ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯗꯤꯃꯥꯟ ꯇꯧꯗꯨꯅ ꯍꯟꯗꯛꯀꯤ ꯃꯤꯈꯜ ꯑꯁꯤꯗ BJPꯒꯤ ꯀꯨꯀꯤ MLA 8ꯅ BJPꯅ ꯁꯧꯒꯠꯄ NPF ꯃꯤꯔꯦꯞꯀꯤꯗꯃꯛꯇ ꯀꯔꯤꯒꯨꯝꯕ ꯃꯈꯜ ꯑꯃꯠꯇꯒꯤ ꯏꯂꯦꯛꯁꯟ ꯀꯦꯝꯄꯦꯟ ꯇꯧꯈꯤꯗꯦ꯫ ꯑꯃꯔꯣꯝꯗ ꯏꯅꯔ ꯃꯅꯤꯄꯨꯔ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯗꯁꯨ BJPꯒꯤ ꯃꯤꯔꯦꯞ ꯑꯣꯏꯅ ꯊꯥꯒꯠꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯗ ꯏꯖꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔꯁꯨ ꯑꯣꯏꯔꯤꯕ ꯊꯧꯅꯥꯎꯖꯝ ꯕꯁꯟꯇ ꯀꯨꯃꯥꯔꯁꯨ ꯌꯥꯝꯅ ꯊꯥꯖꯗꯕ ꯃꯑꯣꯡꯗ ꯆꯥꯎꯅ ꯃꯥꯏꯊꯤꯕ ꯅꯪꯈꯤ꯫ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕ ꯄꯥꯔꯇꯤ ꯑꯃꯒꯤ ꯃꯤꯔꯦꯞ ꯑꯣꯏꯕꯇ ꯅꯠꯇꯅ ꯏꯖꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔꯁꯨ ꯑꯣꯏꯔꯤꯕ ꯀꯦꯟꯗꯤꯗꯦꯠ ꯑꯃꯅ ꯃꯇꯧ ꯀꯔꯝꯅ ꯆꯥꯎꯅ ꯃꯥꯏꯊꯤꯔꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯠ ꯀꯌꯥ ꯄꯤꯅꯕ ꯂꯩꯔꯤ꯫ ꯍꯥꯏꯔꯤꯕ ꯃꯠꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯃꯥꯡ ꯆꯍꯤꯒꯤ ꯃꯦꯒꯤ ꯇꯥꯡ 3ꯗꯒꯤ ꯍꯧꯔꯛꯈꯤꯕ ꯃꯅꯤꯄꯨꯔꯤ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ N. ꯕꯤꯔꯦꯟꯅ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯇꯧꯈꯤꯗꯕ ꯑꯗꯨꯅ ꯑꯍꯥꯟꯕ ꯃꯔꯝꯅꯤ ꯍꯥꯏꯅ ꯂꯧꯅꯩ꯫ ꯑꯅꯤꯁꯨꯕ ꯃꯔꯝꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ N. ꯕꯤꯔꯦꯟꯅ ꯃꯍꯥꯛꯀꯤ ꯋꯥꯉꯥꯡꯗ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯇꯥꯕ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯋꯥꯐꯝ ꯀꯌా ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯕꯒꯤ ꯃꯔꯝ ꯑꯃꯁꯨ ꯂꯩꯅꯔꯤ꯫ ꯑꯍꯨꯝꯁꯨꯕ ꯃꯔꯝꯅ ꯂꯩꯉꯥꯛ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯃꯤꯅꯤꯁꯇꯔ MLAꯁꯤꯡꯅ ꯌꯥꯝꯅ ꯐꯣꯡꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ N. ꯕꯤꯔꯦꯟꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯇꯨꯅ ꯃꯍꯥꯛꯄꯨ ꯁꯤꯟꯗꯣꯛꯅꯕ ꯍꯣꯠꯅꯕ ꯑꯁꯤꯁꯨ ꯃꯔꯝ ꯑꯃꯅꯤ ꯍꯥꯏꯕ ꯌꯥꯏ꯫ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯃꯊꯛꯇ ꯂꯩꯉꯥꯛ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯃꯤꯅꯤꯁꯇꯔ MLAꯁꯤꯡꯅ ꯃꯈꯣꯏꯅ ꯇꯧꯒꯗꯕ ꯃꯊꯧꯁꯤꯡ ꯇꯧꯗꯕꯗꯒꯤ ꯃꯈꯣꯏꯒꯤ ꯀꯦꯟꯗ꯭ꯔꯗ ꯀꯪꯒ꯭ꯔꯦꯁ ꯃꯤꯔꯦꯞꯅ ꯌꯥꯝꯅ ꯆꯥꯎꯅ ꯚꯣꯠ ꯃꯁꯤꯡ ꯍꯦꯟꯅ ꯐꯪꯕꯗꯒꯤ BJPꯅ ꯆꯥꯎꯅ ꯃꯥꯏꯊꯤꯕꯒꯤ ꯃꯔꯝ ꯑꯃ ꯑꯣꯏꯔꯤꯕꯅꯤ꯫ ꯑꯅꯤ ꯀꯣꯟꯅꯔꯒꯗꯤ ꯑꯃ ꯇꯨꯕ ꯍꯥꯏꯕꯗꯤ ꯃꯍꯧꯁꯥꯅꯤ꯫ ꯑꯃꯕꯨ ꯑꯣꯏꯔꯣ ꯍꯧꯖꯤꯛꯇꯤ ꯃꯥꯏꯊꯤꯔꯤ ꯍꯥꯏꯕꯁꯤ ꯏꯁꯥꯅ ꯌꯥꯖꯒꯗꯕꯅꯤ꯫ ꯃꯇꯨꯡꯗ ꯃꯥꯏꯊꯤꯗꯅꯕ ꯀꯔꯝꯕ ꯊꯕꯛ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯨ ꯈꯟꯊꯍꯧꯕ ꯆꯨꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫